Trong lobby thogdok yaninda ba phongdok la duna ngarang numidang Lilong Maikeidagi Singjamei Tamna Meeoi lising Kayana saruk yaduna Maira pairaga Khongchat Chatkhre security force ka mugnar padagi tear gas amadi mobom na singba masing thingamdana kaptuna tankhai kre security force ki thong aduda Meeoi kya sopan nangkre All Manipur United Clubs Organization amuko amadi masiga sakminari ballup sing poirei leimarol Maira paibi apunba Manipur Committee on Human Rights All Manipur Women's Voluntary Association amova amadi Manipuri Students Federation ki lamsing makhada masing yamlaba miyamna saruk yaduna Meiragi Khongchat adu Lilongdagi horaki Khongchat adu Lilongdagi Singjamei fawbada leiba Meeoi kya su yaukshilaki Trong lobby thogdok yaning de Central Force Hankro Trong lobby thogdok ta senaba kuki terrorist singi mathakta action lakhot kadabani haiba kholaw kya lawbuga loinena miyam adu Singjamei singama khongi traffic island yorokpada security force na thatuna thamki Khongchat adu makhata na sanaba honarakpada security force amasung miyam gi marakta chawna mungna ba thoraki miyam adu lakshina ba honabada security force na tear gas selamadi mobom na singba kya ka pa horaki yamla ba miyam adu Maikei khangdana Sena Bagaloina security force ki thong da Meeoi kya so sopan nangki miyam adu mapung fana lakshina ba honabada nongai matung pung amarom tarak pa fawba security force na atana kham naitana ka ki ba tear gas selamadi mobom gi makhona Singjamei gi mafong kya da ninki Nakalamarom da Kansipurda leiba yum amada security force na tear gas cell kapsilak pada yum adu mai chalak pada gi thongdok thoki yumlakta tear gas amadi mobom na singba kapsilak pa adu da pikliba angang yauna asopan nangba kya yauna ke hairi miyam adugi maraktagi nauri kablak pada Manipur police ki personnel amasu makokta pan madagi primary health center da pukhatuna layengki Meiragi lagi ya. Kem to bolte arang sene ini kayak dulu dah dulu.